Taranipan Super Lok Sabha Mikhal the inner amasung outer the Congress ki mirep ani sauna mai Pakle Kanglei Paki mera pauche de lokhat chabani pathok sari Manipur gi oina tangkak ani thokna pangthok ki Taranipan Super Lok Sabha Mikhal da inner amasung outer Manipur Parliamentary Constituency the Indian National Congress ki mirep ani mak Dr. Angomsa Bimol Akoizam amadi Alfred Kangam Arthur Makoi animak Naknaba lamba singdagi vote ki margin wangna phangduna sauna mai pakre mai pakpagi certificate sing mari leinaba RO singna khusinnagadaba gi ngaiduna leire haukiba April tang 38 amadi April gi 23 ta tangkak ani thokna pangthokiba mikhal asigi ngasi district headquarters singda security gi akanba section thoranga loinana vote masing thibagi thabak chathaki inner gi oina vote masing thiba horakpada BJP gi mirep oiriba TS Basanta Kumarna mahaki naknaba lamba oiriba INC gi mirep Dr. Angomsa Bimol Akoizamdagi mangjil thaki adubu vote masing thiba mayai salakpa matamda TS Basanta Kumar INC gi mirep Bimol na vote masing henkatuna yamna sauna mangjil thaduna chatki Election Commission of India gi report matung inna numidang wedam pung taruk phawbada Manipur gi inner da Dr. Angomsa Bimol Akoizam na apunba vote masing lak taruk lising humdra chatruk humputra nipan phangduna yamna sauna mai pak lagani haibagi thajaba laiki mahaka naknaba lamba oriba BJP gi mirep TS Basanta Kumar na hojik phawbada vote masing lak ani lising humpunithoi sani 33 phangduna ani subada laiki Nakalamoromda Kangla Pause de Lokachage Prime Minister Modi Amit Shah amasung Rahul Gandhi mai pakre Taranipan Super Lok Sabha Mikhal gi fal ngasi ayuk pung nipan dagi vote masing thiba haukibaga loinana Uttar Pradesh ki Banaras sida Prime Minister Narendra Modi na mahaki lamba dagi vote masing lak taruk lising trani thoi chamapan homputra phangduna mai pakre Amoromda Lucknow da Bharatiya Janata Party ki Amit Shah mai pakhibaga loinana Indian National Congress ki lusingba Rahul Gandhi su mai pakhibaga loinana India Bloc ki Congress lusingba Rahul Gandhi na vote masing lakh mari henduna mai pakhi Sakhangdaba singna mioi ama fakre Kangla Pause de lokhachagi Sakhangdaba singna mioi nongmai chingdon da phaba punbagi thabak leptana satharakli Thodok sing asigi manung sanna ngarang numidang pung taruk lom tabada Hangang Police Station ge manung sanba Hangang Bazar dagi mioi ama sakhangdaba singna fakhibadagi mafam khangdana laikhre hairi sakhangdaba singna faduna pokhraba mioi adugi maming mangsa tabam social sahi yankhai mathoi apokpa laikhidraba Gopal kawi hairi kontha ahluk maning laikai dagini maha kanana kari maram gidamakta fa bano haiba sabchana khamangamdre